Kuki Lalhou Lup Singna suspension of operation ki ground rule violate Toubagi list houjik phaobagi oina Union Home Ministry na Thadorakpa Leitri haina Kuki National Organisation ki wangangloi Seilen Haokip na phongdorakli. The Hindu Pauche na loba kanaba interview amada wafam asi phongdokladuna mahangna hai mamang chahi gi May 3 gi mamangda Kuki singi dimana se Manipur gi manungda Autonomous Territorial Council ama semnaba ayaba piyu haibana oirambane adubo Mamang chahi May 3 gi matungdagide ground reality de yenglaga dimana si onthokibani kumjali singani kulhumdoi gi Meda Kuki gi MLA Singna Union Home Minister da separate administration PB naba representation ama thajinki madugi matung chahi adugi July August amade September da separate administration haibasi legislature yauba tokhaiba union territory ama semba aduni haina yamna waref lawkibani lamdam asida thokliba irang asi Kuki Furuki Lalhou Lup Singna thokhanbani haiduna UPF amasung KNO ga chathanariba su agreement abrogate taunaba Manipur Legislative Assembly na waref lawkibani Tripartite agreement asi Manipur Laingak Union Home Ministry amadi Lalhou Lup Sing asigi marakta kumjali singani nipanda taunakibani adubo Stelengak na chaya asigi February thadagi makha tanna sangdok handanaba waref lawkibani Union Home Ministry na sugi ground rules sing review tawkiba ado kari maram gi tawkibano haibadu khangalakpa leitri houjik KNO amasung UPF ki designated camp tare lairi camp sing asida lairiba approve kadar gi apunba masingna lising ani ga chanini kadar sing asiga loina riba kulai sing asisu ayambana automatic kulai ngaktani Manipur thokliba irang asi thoktringe gi mamangdadi su asi Home Ministry gi luching makhada sem ki ba stat ki mihut sing yauba joint monitoring group na yengsilami amade ground rule violation yangsinaba mechanism leiramde adubo houjikti Stelengak na anoba mechanism ama propose tawrakle ground rule violate tawrambagi list sing houjik phaobagi oina Union Home Ministry na thokpa leitri haina so mahangna makha tana phongdokhi